tabiri basingbo ahan waktada binitana taram noksa bagaloyana kurumjari. Hauzik PAODAM asigi maroy pau pijari. Manipur Governor Ajay Kumar Bhalana More da Satuna integrated checkpost sing yingsinkre. Water Bath Motivation Camp 2025 Thoram Pangthokre. India's foreign policy haina mingthonba lairik phongkre. Loidana Delhi school sing bomb threat ki mel thaba sahi tarani thogi mahiroi ama police na fare. Mapunga palo birase. Manipur Governor Ajay Kumar Bhalana ngasi Manipur border town More da Chatuna integrated checkpost ICP gi mafam sing yengsin bagaloyana district adugi DC security gi mukok thongbo official sing amadi More gi tongan tongan ba CSO singalu singba sing yauna mipa amasu pangthoki mipa maduda kari khana khibage haiba chapchana khangma ngamdri tungda governor na Indo-Myanmar Friendship Gate number 2 amadi Gate number 4 rom da su chatuna yengsilaba matung Imphal gi damak amuk More town Thadoki Hairi. Manipur Central Library asi matanga chunaba library ama oinaba semgatuna khwaidagi phaba library ama ohenaba honagani loyana Manipur Central Library asi lamdamasi nahaoiriba mahiroi singi wakhal loksing phangnaba ngamnaba lairik panabagi hainabi lehenaba matanga chunaba khudong chaba khudima phangangani haina Chief Minister N Birena phongdokhibagi matung ina ngasi CM na lusingba temamana Manipur Central Library gi phibam haktheng na yengsinkre. Chief Minister na social media X thaglakpa post amagi matung ina ngasi yengsing khongsa du da Works Minister Govindas Konthaujam Kaksing SG MLA M Rameshwar Kumbi SG MLA S Premchandra Moirang SG MLA TS Santi amadi marilinga ba official kaya su sarugaki khongsa aduga marilena Chief Minister na Manipur State Central Library gi nongna sengot sagatuna matanga chanaba infrastructure thamduna national gi thakta mahiroi singda kudong chaba phanganaba honagani haiki Amaromda Manipulenga asna lamdamasigi miyamgi damakta lepli miyamgi damakta yaifanaba chakhotnaba amadi aphaba khunai ama sengotnaba honari haina Chief Minister N Birena social media da thaglakpa post amada phongdorakli Hayeng January Taramathoi Thang Janumi Asida Imoinu Irat Thongni Amadi January Taranithoi Nomaijing Numita Pangthokadoriba Gan Ngaina Lakpada United Committee Manipur UCM na Manipur Miya Maroina Maitai Mitai Amasung Kabui Phurupta Yaipa Paujal Pirakli Sahi Khudingi Waxing Taranithoi Panba Numita Pangthokpa Imoinu Numi Asida Yumthong Khudingda Nungayai Phaba Chahonga Hongba Anaye Yaudaba Punsi Nungsangba Khunayama Oinanaba Imoinu Imagi Maphamda Irat Thongni Jaribani Loinana Waxing Gitarahum Doni Panba Numi Asida Kabui Puruki Komai Ama Oina Pangtholiba Gan Ngaina Lakpada Ipurupsa Singna Isorgi Maphamda Nungayai Phanaba Puna Harau Nungaina Pangthok Minanaba Komai Anisna Lakpada Lamdamasigi Yellow Purup Sing Hena Nungsi Chanaba Nungayai Phaba Ing Tappa Tangdulai Tabalamdam Manipur Ama Oirashanu Haina United Committee Manipur na Thadorakpa Gerol Amada Hairi Lining Tho Malem Anganba Chana Mahi Thogal Lupna Sinduna Sahi Kudengi Ima Imoinu Irat Thonegi Thoram Pangtokuna Lakpa du Handak Sahi Asigi Oina Sungasi Wangoi Dalaiba Ima Imoinugi Kubamda Tongan Tongamba Manipurgi Mapam Kayadagi Lakpa Miyamna Imagi Mapamda Haira Amadi Athan Pot Katuna Yaipa Thaujal Tokre Tharamaduga Mailena Thogolup Adugi General Secretary T.I. Sarachandra Pongdorakpada Lining Tho Malem Anganba Sanamahi Thogolup na Sahi Khudingi Waxing Gitarama 20 Panba Numit Asida Imoinu Ima Achauba Achaubigi Thogol Tobagi Thoram Asi Ipai Pugi Hataktagi Leptana Pangtoktuna Lakli Loidana Waxing Gitarama 20 Panba Numit Asida Thoram Asi Pangtokpagi Maramdi Imoinu Ahong Achauba Imana Waxing Gitarama 20 Panbagi Ahing Tanglo Athengbada Sayonduna Ima Laimarel Sidabi Langon Ki Amadi Matangi Iho Matungina
Mapalamdagi changlakpa laining laisolna maram oiduna Taramathoni panbasi ekadashini haibadagi kanagumba kharana Taranithoni panbada ima imoinu ahong achauba chobigi thoramasi pangthoknei haina phongdokki Tharamasi pangjabsu maruba amani amuka hanasu malemda lairiba amasung lamdamasi lairiba lupsing nuksi chanan laiminana ba hainasu hanna khut punyamjari kono ishwar manasu tumunu ima manasu Larama Larandina Suthojan Divo Idina, Mitera, in the Signa Hana Mataguna, Tandunatana, Leminava number OSC, Highness in the Directorate of Environment and Climate Change Government of Manipur Forest Department Government of Manipur Gimi Makada Indian Bird Conservation Network Amadi Loktak Development Authority Puna Kusamana Sinduna Water Bird Motivational Camp 2025 Tharam Chandra Leba LDS Conference Hall Dangasi Pangtokre Tharamadu LDS Chairman M. Asni Kumar Environment and Climate Change Government of Manipur Director Dr. T. Brajakumar, LDA Project Director N.G. Sanzauba, IBCN State Coordinator Loyana, Mangolngambi College Ningthokong Principal R.K. Bridget, Renowned Water Bass Conservationist K. Jugeshwar, Forest Park and Sanctuary Kaibulamjao National Park Assistant Conservator N. Prabina Athoiba Mitole Oina Saruyaki. Tharamaduda wangang loi kaya na water bird sing na piba kanaba sing water bird sing kamdong na counting togani haibagi matangda sugay na saruk yariba sing da haiki Kaksing lamkai dagi wabagay lamkai pawbagi patriba lambi asi thasi tang tara mga pawbagi manungda semba Loidrabadi, Matang Numit Tang Tara Tarutagi Lambia Sitting Bagi Taba, All Kaksing Club Coordinating Committee na Satagani Haya Torambado, Department January Kunmanga Pawagi Manungda repairing Itaba Hogani Haya Tazaba Pibidagi Yatokle, All Kaksing Club Coordinating Committee ga Department ke Musing Unaduna Wari Chanabada, Department ke Maikai Dagi National Highway 1 PWD EEY Amarendra, AE3 Rajib Nomai Kapama di JE Nomai Tem Robinson Su Saruk Yaki Hairi. Haukiba tang kunmaridagi kunipan phauba kuki militant singna akanba mawongda maitai taba mafam singda landarakpada miyoi kaya asopan nanghan khra matung kuki militant singa leiramba yangang pokpi uyok sing amasung thamna pokpi uyok singdagi kuki militant sing takthokduna hana kuki militant singa leiramba mafam singda Central Forcing CRPF BSF amasung Army ki apunba team kya lehalakpadagi nomai kapal leptuna numi kharani shanti oina leiramlaba matung masigi mayokta Kotuna National Highway 2 Impal Dimapur Lambida Economic Blockade Total Shutdown Amasung Kangpokpi District DC Amasung SP da Pauba akan mamawang da attack tawduna aso apan ng halaw matong Impal East District manung dyan na layriba yangang pokpi uyok sing amasung thamna pokpi uyok sing asi Kangpokpi Administration gi makada laybagi mawang da aranba wapang kaya tawduna Yang pokpi uyok sing amasung thamna pokpi uyok sing de leiriba Central Forcing lokthok naba aran ba khongthang kaya sa tharak padagi mai kaya dongi miyam na hairi bam phamaduda leiriba Central Forcing hanba yaroi loyana hairi bam pham sing asigi lambi ningthina sembi gadabani haina khongjang sangsilakiba adu numit mangani gi oina Lenga kaya naba purak padagi handok le haina yangang pokpi village committee na phongdorakli Hiramasiga marilaya na ngasi yangang pokpi police station na pangthokiba apun mamifam loiraba tungda paumi singda yangang pokpi village committee gi chairman lai mayum Abiram na hai singthakta duty toramba CRPF sing kumthaba horakpadagi mafam asa leiriba khunggang mari sabungkhok khuno yangang pokpi thamna pokpi sanasabi gi khunja sing amasung maikay somda leiriba mera paibi amasung tonga baluk kaya khusamnaduna haukiba tang taruk tagi hauduna yangang pokpi shanti khongbal gi singkhongda Jangsin-duna singthakta leiriba Central Forcing BSF CRPF na singba amata satkiba yaroi amasung makoina singthakta leibada khudong chanaba lambi semba yauna mamangda lenga asiga yanakiba sing adu thabakto onthou haina singkhongda yamlaba nupi singna phamjinduna khongjang jangsinkibani lenga kamrelena ba miyoi kya laktuna singkhongda phamjinduna khongjang jangsiliba ima sing adubu mapam adudagi handoknaba kaya hairabasu khongjang handana lakibani
Lengaki maikaidagi angpokpi uyoksinda lambi semba horakpa amasung lengaka yanakibasing numit mangadagi manungda thabakto onthoklagani haina thajaba pirakpadagi ngasi nungthil lengaki maikaidagi DIG Herojit Additional SP Herojit lamlagi SDPO amasung khunja marigi mihusinga punna yangangpokpi police station-da wari sanarba tungdagi numit manganigi oina khongjang handokpagi warep asi laurakpani khongjang asa saruk yakiba khudingmakpu thagatli haina su phongdokki Agitation ki khongomdo akoi ngasi de hantoksare aibo khonse lebak miamda nolukpa wahai galwena na ayom khurumjeba galwena akoi mi mangani jangde akoi potha ba relax toba haina akoi warep logjeraga government da akoi na pami panum kodengmak government to bi ni haji achet potha jeba do lejeraba matungda akoi ngasi Professor N. Surjit Kumar ne iba hokiba ing solisingani kunmarigi November da Delhi da phongkiba India's foreign policy haina mingthonba lairik asigi matangda khananabagi thara amangasi Manipur University Department of Education conference hall da pangthokre MU gi Department of Education sin pangthokiba khananaba thara maduda Manipur University Vice Chancellor Professor Naurem Lokendra Manipur University School of Education Dean Professor Premlata Maisna amadi Manipur University Research and Development Cell Director Professor Ibohal Maitena Tharamgi Maruiba Mitunglen Oina Saruk Yaduna Dana Manjuri University ki Department of Political Science ki Assistant Professor Dr. Mohammad Farijudina Lairik Adu review Tauki Kanana Baduga Marilena Lairik Asibu Iriba Amarkanta Madhya Dalaiba Indira Gandhi Tribal University ki Department of Political Science ki Professor N. Suji Kumar na Phongdorakpada Lairik Asi India ki policy asi kaya maru oi haibadu khanghanaba Sahi kunromda thengnarakpa kayadu yengduna puthokpani chapter 12 yawba lairik asida foreign policy asi karamba Modi policy da ahongba lai haibadu utli masida maroina chapter 2 dagi taruk phawba sida India ga Asian countries singagi marakta lainaba marigi matang oi asigumba kaya se Manipur University gi scholar amadi mahiroi singda khanganaba pandamda khananaba si pangthokpani haiba wafam thamlakhi Professor Premlata Masnam Yaujareko. Aduga Kwegi Professor Ibonikai Masna Kwegi guest of honor in Yaupni. The Maru in a Sigi foreign policies in Matanga, Manipur University, like scholars in Satas in Simatang, the Kwayang Tangdi, export or foreign policies, the Kamina, Maru, very important, and Malaki have my Amdang Tangi idea, Matamjan in the book discussions. Class 3 dagi 8 phawbagi manungda leiba government school gi mahiroi sing tagi oiba tongan subject sing na pangthokiba third state level MTGS competition 2024 da mako mathang takraba mahiroi sing gi manamatum yenthokpagi tharang ngasi mission transformation of government schools MTGS Manipur na sinduna Jain Dance Academy gi auditorium hall da pangthokre manamatum yenthokpagi tharamadu da national teacher award Kangjam Jayanta Thobal gi Zonal Education Officer Rambam Anil Kumar Bisnupur Zone 4 gi Zonal Education Officer Nongthombam Singh Khayamadi Impal West Zone 1 gi Zonal Education Officer Suseta Kumuk Jamna athoba mitunglen se oina saruk yaki Tharamaduga Mailena Mission Transformation of Government Schools MTGS ki President Khumanteng Keso Kumar na phongdorakpada Manipur da leiriba government school singda mahai tamliba mahiroi singna private school da mahai tamliba mahiroi singa manana chatpa ngamna bagi pandamda competition asi pangthokpani competition asina mahiroi singda hena honaning bagi ihul phawon ba madi private school singda mahai tamliba mahiroi singa competition kaya da thengnaba ngamna ba hona hanbani loinana government school kaya madi aphaba mahiroi puthokpa ngamle adumainama walhoriba school kaya sisu aphaba mahiroi puthokpa ngamnaba honabada school aduda thabak toriba oja sing amadi mahiroi singi mama pa singa punduna amato oina honaminaba mathau tai haina su phongdokki akoi group ama samjabani aduga hairiba group sing asina akoi khoyaba oja sing asina akoi gi hairiba compete akoi gi angang sa government school sata singi khallaga kitang karigum awan khara akoi government school da purak ngamnaba honasi haiba gi wakhalonda adumana samjakiba group amani
Bisnupur district leiriba miyangi awaba khangdoknaba amadi chakwa thaurangi thabak mangjil thaba ngamnaba pandamda makha chatharakpa oina district administration Bisnupurna sinna miyangi numit thoram mini secretariat complex leiba panchayat resource center Bisnupur ngasi pangthokre Bisnupur district ki miyamna saruk yadna pangthokiba thoram aduda DC Bisnupur Lorembam Bikram ADC Toizam Opendro amadi district level officer singna saruk yaki district leiba lenga ki tongan tongan ba department sing stall kya so hangduna miyangi wakat taki loyana benefit da ration card CMISD card nursing basu yenthoki Senapati District Police Forest Department में Executive Magistrate यावबापुन बतिमामन Senapati District के खाबुंग हिल रेंज तथारंबा पॉपी पाम्बी सिंह थतुना मंगन क्रे पॉपी यान बगी थबा दो एडिशनल एसपी नेशनल हाईवे 2 की कमान मखादा Senapati PS माउ PS तदुबी PS मराम PS Forest Department में Executive Magistrate यावबापुन बतिमामन तथखिबनी तिमामन खाबुंग हिल रेंज की तोंगान तोंगान फम मरी की लम एकर कुनरोमदा थारंबा पॉपी सिंह अदु याथखिबनी अमरोमदा पॉपी थारंबा सिगी मतांगदा Senapati Police Station so case lokhutkre hairi Home Films Manipur ki banner makhada taranipan subo oina Toizam Roji Kumar na puthokpa Chongtham Achobagi Nobel Waroi Potagi Ranjit Ningthauza ki screenplay da Khoibam Home Sorina direction pigedaba Maloti Malika haina mingthonba Manipuri feature film yaipa Thoni Thorong ngasi pangthokre Kwaketel Thoksom Lekai de Leiba BB Films ke studio da pangthokiba tharamaduda film forum Manipur ki chairman Laimayum Sujakanta Sharma na guest Home Films Manipur ki advisor Ningthauza Jai Vidyana President amadi Chongtham Achoba Nobelist na guest of honor oina saruk yaki Tharamasta Films ki screenplay amadi dialogue Ranjit Ningthauza yauna Films da maroiba mamiroi sing oiriba Dayananda Leisangthem Ithoi oina Melody Wahengbam Jai Vidya Ningthauza Idho amadi Susma Katrina Singbana saruk yaki Films ki cinematography amadi editor BB Surjit music Poirai Thokjom choreography Babisha Salam su saruk yaki Impal East District ke Mongjam de leiba ahloiraba sing da Ningtham gi Pirol sing yenthokre Ningtham Pirol sing adu Project Rahat Winter Relief Initiative 2024-25 ki makhada Purbanchai Hills Mongjam na sinduna yenthokibani Ningtham Kudol Tambadu ga melena Purbanchai Hills ki President Abdul Halim na Tharamasi Look asna miyam gi damak yaifanaba paikhat pa tongan tongan ba thabak sing gi manung channa pangthokpani makhata na su miyam maroiba ahal oiraba sing leitalai ramadi mahiroi sing oiba tharang kya so letna pangthokigani haiki Ani Subhas level A-side football tournament UNACO Trophy 2025 में state level men's open hockey tournament UNACO Cup 2025 लालिबा मार्च था Dagi UNACO School Chanungi ground da pangtholagani haina UNACO School ki managing director Ningombam Irabandana phongdokre ngasi UNACO School khongman da pangthokiba pawgi mphama da waphamasi phongdoloduna Irabandana hai mamang sahi da pangthokiba ahanba UNACO trophy amadi UNACO Cup ki ani shuba edition hadak sahi asigi March thadagi haunaba sem saba loire hairiba tournament asida winner oraklaba team aduda cash prize ona lupa lising yankai amadi trophy sing amadi runner taraba team adudana cash prize ona lupa lising Kuntrag Loyana, runner trophies Pigani Hairi, Loyana, UNACO School the Lakadori Academic Session 2025-26 admission Tobada, Imungamagi Macha Home School admission Torabadi, Mahire Homadugi admission Amadi tuition P Chada, Yankai concession Pigani Amadi, UNACO School gi Akobida Leba, Mahiro sing Chada Tara, UNACO the Gilon, Lori Bama passing Masasing the Su Chada Tara, Amadi. Gamena Sakang Laba Media House in the Tabak Toriba Mio Singi Masam Susingi Oinaso and Miss Amadi tuition P Sada Taragi concession Pigani Haina Pondoki. Admission to way only, it's school dana. Apoina. Admission only 20,000 Gazna when I Pila, Apoji, in Genbagi Ayabo, Piri Happy, Nasi, Mr. Jamam, the Koyam Kanzale. See you, Venuna. Thank you very much, Mampuna. People who know who can know. Thank you.
Delhi school singda bomb leire haina ki henduna mel thajin bedi yawba private school amada class 12 tamliba mahiroi ama police na phare sahi tara tes roba mahiroi duna mahiroi mamanaba kangbu amagana school singda bomb threat thajin ki private school taret na hairiba bomb threat sing mel sing adu phangki hairi senior police officer sing na pungdo ki bidayim sa kaisa numita phangkiba mel adu sakhangdaba amana ayuki pungtara minini po manga tabada tharakibani mel adu da hairak liba wafam de school kudimakta sakti leiraba bomb amamam thamle madu exam manung da pokai hangani school sing ransom soidna pigdabani haiba wafam so mel adu da palaki mel phangliba school ayamba south delhi da leibani police na makhata na haikibada gmail account adugi khongul liba chagol se numitani pamasa adu phangki magna phone amasina mel thabani wahang paung chathabada magna haikibada mamanaba kharaga loyana thaba adu haukiba chahidagi tawrakpani phadanaba haiduna makhoina VPN seasonai haiki US के लॉस एंजलिस ता लामई चापा की थदोता लेखिदबा मियोय तरा सुक्रे लामई अदुना युम अमदी कार्याउना स्ट्रक्चर लिसिंग मंगा हेना मंगन तानक्रे पैलेस्टेट अमसुंग इटोन फायर्स ना हौजिक फावदा कैलिफोर्निया की पुवारी दा ख्वाइदगी मंगन तानबा ओइरी पाक सना संदरतन सालिबा मैना बिटल कम्युनिकेशन टावर की होम ओइरिबा मफम मांग विल्सन दा सोबा मायोक नरे वुडलैंड हिल्स रोम दा सु अनोबा लामई चलाक्तुना कांखोंग चाइबगी थौदो थोले हाइरी सांता अना नुंगसित अमो हना सिलकपा याय अमदी मदुना लामई अदुबु अतय फम क्यादा संदरकपा याय हाइदुना मियाम मुसाफगदा फम सिंगना चतनबा खंगनख्रे मार्क्स उनबसु एले कंट्री ऑफिशियल सिंगना मियामदा कन्ना खंगनख्रे अमरोमदा मैना सोन क्राम फम सिंगदा पोचै हुरानबगी थबक चथबा यावरे मदु यंगसिनबा नेशनल गार्ड के members sing thambina ba haijarakpa do California governor na Gavin Newsom na ayaba pikre Pacific Palisades ta ising pinaba million amachan ba chobo water tank ahum thamle hairi yum amasung laloi tike ampam lising maudra hena mai phangdre haina su CNN na phongdokli Sanabagi Pauda Mata Panthobi Association MPA Thonhaujam Sinun second Ima Panthobi Trophy 2025 State Level Open Football Tournament Ngarangdagi Kakching District Manung Chana Leiba MPA Thonhaujam gi playground da hodokre Tournament sigi ngasi nini chanba numita sanakyo match ani ga hanba ground da Manipur Terrace FC MTFC Maromna Waikong FC bu panjal ama sinona thoikre MTFC gi panjal adu jersey number 10 TS Premchana match ke minute yankhai manga da sanki ngasi gi ani suba ground gi match dana TDC test puna PTSC purum tampapu panjal ahum amada maithiba piki ngasi gi match ke hama panjal adu PTSC purum tampaki jersey number 9 chungamna minute kun mathoi chapra sanki TDC test pugi panjal sangano jersey number 11 ringkol na minute kun traga ahapa minute kun tra jersey number 14 sumantana minute kun trom demi jersey number 10S Roshan na match ki minute ni phumanga da sanki bani Hojaro bada maroya pamuka na pijari Manipur ki governor Ajay Kumar Bhala na more da satuna integrated checkpost sing yengsin kre Waterbird Motivational Camp 2025 thoram pangthokre India's foreign policy haina mingthon ba lairik phongkre Loinana Delhi school singda bomb threat ki mel thaba sahi tara tara ki mahiroi ama police na phare Nasigi paudam pijaba matang solution jare miyeng tabiri basing wa mukana kurum jare